Very good morning, everyone. Welcome to all. Ngasi am nungai ba topic ama khak among puraga lakchere. Ahogi hakchang sigi tungan ba laina layong sing sigi matung ina doctor ge mingthon se tunga leba ko. Akhona doctor harga apun bu khangnai ko. Adubu tungan ba doctor makhan sing do karam ba makhan sing no haibado maming ama ni dang ai haijage tamina si ko. Number 1 da liver gi laina oraga na akhona hepatologist haikani ko, lungs ki laina organ akhona pulmonologist ko, ade kidney gi organ akhona nephrologist, brain gi organ akhona neurologist, cancer gi organ oncologist ko, aduga puki stomach gi organ akhona gastrologist haiba, aduga akhoi saru gi bone gi organ akhona orthopedist haiba ko, aduga heart gi organ cardiologist haiba. Adu sumaina haiba singsigi manung da su tungan ba magi pronunciations ma ama leri ko. Gastroenterologist kind of hybe ko adu final sum hybe mohuta gastrologist harga dum samjin bi ai aduga yam chumna haide ya de kasulete communication do kitang khanga di yare na ko aduga yamna right pronunciation to de ya de hybe kasulete adu apet basic knowledge ama khak leiraga di akoge personality se develop tawidna adugi matang de semjabani makhata ba khangning ba leiraga di dm tawbiro comment pibiro makhata na semjage. Thank you very much.